ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡꯅ ꯆꯤꯡꯊꯪꯈꯣꯝꯕ꯫ ꯑꯩ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯔꯁꯨ ꯉꯥꯎꯁꯤꯟꯅꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯈꯨꯔꯥ ꯏꯟꯗꯣꯝꯆꯥ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯅꯔꯛꯈꯤ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯦ ꯍꯥꯏꯅ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯅꯤ ꯈꯛꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤꯡꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯕ ꯑꯁꯨꯝꯅ ꯆꯠꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯀꯨꯜꯂ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯑꯍꯜ ꯑꯃꯗ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯔꯥ ꯈꯪꯗꯕꯁꯤꯡ ꯑꯗꯣ ꯇꯥꯛꯄꯤꯅꯕ ꯑꯩꯈꯣꯏ 6-7ꯃꯨꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯜꯂ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥꯁꯨ ꯂꯧꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯏꯅꯨ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯆꯍꯤ 2ꯃꯨꯛꯇꯤ ꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯆꯍꯤ 10 ꯁꯨꯕꯗ ꯊꯣꯏꯅꯨꯅ ꯆꯍꯤ 9ꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏꯗ ꯃꯁꯛ ꯈꯪꯕ, ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯣꯏꯅꯨꯒꯤ ꯃꯄꯨ ꯑꯁꯦ ꯃꯇꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯑꯃꯥꯏꯕ ꯑꯃꯈꯛꯅꯤ꯫ ꯊꯣꯏꯅꯨꯒ ꯃꯄꯨꯒꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯗꯨꯅ ꯂꯩ꯫ ꯃꯄꯨꯗꯨꯅꯁꯨ ꯊꯣꯏꯅꯨꯗ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯕꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯣꯡꯃ ꯑꯣꯖꯥ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯄꯔꯥ ꯑꯣꯔꯥꯏꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯑꯣꯖꯥ ꯀꯨꯜꯂꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯣꯖꯥ, ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯂꯦꯡꯖꯨꯝꯗ ꯂꯥꯏ 2 ꯇꯣꯡꯏ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯣꯖꯥ ꯀꯨꯜꯂꯁꯨ ꯅꯣꯛꯇꯨꯅ, "ꯇꯣꯡꯗꯦ, ꯀꯅꯥꯅ ꯇꯣꯡꯏ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯨꯅ, "ꯑꯣꯖꯥ, ꯑꯩꯈꯣꯏ ꯄꯨꯄꯨꯅꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯒ ꯏꯁꯤꯡꯅ ꯆꯥꯏꯊꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯋꯥ ꯉꯥꯡꯗꯕꯤ ꯃꯥꯡꯒꯣꯜꯒꯤ ꯃꯤꯡꯁꯦꯟꯗ ꯌꯦꯡꯂꯕꯗꯤ ꯎꯅꯤ ꯍꯥꯏꯌꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯑꯣꯖꯥ ꯀꯨꯜꯂꯅ, "ꯊꯣꯏꯅꯨ, ꯄꯨꯄꯨꯅ ꯅꯪ ꯂꯝ ꯍꯦꯟꯗꯅꯕ ꯍꯥꯏꯔꯤꯕꯅꯤ" ꯍꯥꯏꯅ ꯊꯩꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯉꯁꯥꯏ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ, ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯣꯏꯅꯨꯗ, "ꯊꯣꯏꯅꯨ, ꯅꯪꯅ ꯉꯁꯥꯏ ꯂꯥꯏꯒꯤ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯒꯤꯔꯣ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯨꯅꯁꯨ, "ꯑꯁꯦꯡꯕꯅꯦ, ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯅꯍꯥꯟ ꯍꯥꯏꯕꯅꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯁꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗꯁꯨ ꯂꯦꯡꯖꯨꯝꯗ ꯂꯥꯏ 2 ꯇꯣꯡꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅꯇ ꯂꯩꯈꯤ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯂꯥꯏ 2 ꯃꯇꯝ ꯄꯨꯝꯕꯗ ꯇꯣꯡꯂꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ, ꯌꯦꯡꯅꯤꯡꯕꯁꯨ ꯄꯣꯛꯈꯤ꯫ ꯑꯩ ꯑꯍꯤꯡ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯈꯨꯗꯤꯡꯒꯤ ꯑꯁꯥꯕ ꯈꯥꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯆꯥꯛ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯍꯦꯛ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯕꯕꯥꯒꯤ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯜꯂꯝꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯏꯅꯨꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄ ꯑꯁꯤꯗ ꯑꯩ ꯊꯣꯡꯒ꯭ꯔꯥꯒꯤ ꯋꯥ ꯑꯅꯥꯟꯕ ꯑꯗꯨꯗ ꯁꯤꯠꯂꯒ ꯅꯥꯟꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯑꯩ ꯏꯁꯥꯗꯨ ꯊꯨꯛꯀꯠꯇꯨꯅ ꯐꯠ ꯂꯥꯎꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯩꯒꯤꯁꯤ ꯏꯁꯤꯡꯗ ꯁꯣꯏꯗꯅ ꯇꯥꯁꯤꯟꯕꯅꯤ, ꯊꯑꯣꯏꯅ ꯏꯔꯨꯞꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯂꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯏꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯂꯦꯡꯖꯨꯝꯗ ꯂꯥꯏ 2 ꯇꯣꯡꯏ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯒꯤ ꯏꯇꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯁꯦꯟ ꯃꯔꯥꯡꯗꯧꯅ
ꯑꯋꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯤꯇꯝ ꯑꯗꯣ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯄꯤꯛꯁꯤꯟꯕ, ꯆꯨꯝꯅ ꯊꯑꯣꯏꯅ ꯌꯦꯡꯗ꯭ꯔꯒꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕ ꯃꯤꯇꯝ ꯑꯗꯨ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯁꯤ ꯂꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯇꯨꯡꯗ ꯈꯔ ꯂꯥꯞꯂꯞꯅ ꯂꯦꯞꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯍꯥꯟꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯕꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯃꯤꯡꯁꯦꯜ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯄꯣꯊꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯆꯣꯠꯄ ꯈꯨꯗꯩꯒ ꯆꯪꯂꯛꯏ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯔꯨꯖꯔꯨꯕꯅꯦ ꯁꯣꯏꯗꯅ ꯄꯨꯂꯞ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯅꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅꯃꯛ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯨꯗ꯭ꯔꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯎꯈ꯭ꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩ ꯏꯁꯥꯁꯤꯗ ꯃꯤꯡꯁꯦꯜ ꯎꯕ ꯌꯥꯔꯝꯗꯦ꯫ ꯏꯄꯥꯏ ꯊꯕꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯗ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯃꯇꯝ ꯁꯥꯡꯅ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯇ ꯑꯀꯤꯕ ꯑꯁꯦ ꯐꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯈꯤꯕ ꯎꯈꯤꯕ ꯃꯤꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯌꯥꯁꯦ ꯁꯟꯙ꯭ꯌꯥ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯃꯤꯅ ꯆꯠꯄꯗꯧꯅ ꯍꯦꯛꯇ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯁꯨ ꯆꯥꯛꯈꯨꯝꯒꯤ ꯆꯦꯡꯐꯨ ꯂꯩꯕ ꯐꯛꯂꯥꯡ ꯑꯁꯣꯝꯗ ꯃꯤ ꯑꯃꯅ ꯐꯛꯂꯥꯡꯗ ꯅꯝꯂꯒ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯍꯤꯡꯒꯣꯜ ꯑꯁꯤꯁꯨ ꯃꯍꯨ ꯃꯌꯥꯏ ꯆꯦꯟꯕ ꯃꯔꯝꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝꯁꯨ ꯀꯜꯂꯤꯕꯅꯤ꯫ ꯑꯖꯥ ꯕꯨꯖꯥ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯠꯇ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯆꯠꯇꯨꯅ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯁꯦ ꯀꯨꯞꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯁꯣꯏꯕ ꯅꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯊꯧꯔꯝ ꯃꯆꯥ ꯑꯃꯗꯤ ꯇꯧꯊꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯝ ꯑꯃ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ, ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯒ ꯑꯁꯨꯝꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯅꯨꯄꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯈꯠꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯥꯏꯕ ꯑꯐꯥꯎꯕꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯕꯁꯤꯗ ꯋꯥꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯕ ꯄꯨꯝꯕ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯇꯥꯏꯑꯣꯟꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯌꯦꯟꯁꯥꯡ ꯍꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯗ ꯈꯣꯏꯗꯧ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯁꯧꯒ꯭ꯔꯤꯁꯤꯕꯨ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ, ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯒ ꯋꯥꯔꯨꯕꯒ ꯌꯦꯟꯁꯥꯡꯅ ꯍꯥꯎꯇꯕꯒ ꯑꯩ ꯆꯥꯕ ꯌꯥꯗꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯄꯨꯛꯅ ꯍꯥꯡꯂꯕ ꯀꯧꯕꯅꯤꯅ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯩ ꯍꯧꯒꯠꯈꯤ꯫ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯑꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯦꯡꯂꯛꯄ ꯑꯁꯤꯗ ꯆꯦꯡꯐꯨ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯐꯛꯂꯥꯡ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯂꯣꯝ ꯑꯁꯦ ꯂꯩꯔꯥꯏ ꯆꯟꯗꯨꯅ ꯁꯦꯝꯕꯅꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯐꯣꯞ ꯐꯣꯞ ꯂꯥꯎꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯤꯇꯪ ꯂꯨꯝꯊꯗꯨꯅ ꯅꯦꯠꯄ ꯇꯥꯔꯕꯗꯤ ꯍꯦꯛꯇ ꯖꯣꯔꯣ ꯖꯣꯔꯣ ꯅꯤꯡꯈꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯩꯔꯥꯏ ꯃꯊꯛ ꯑꯗꯨꯗ ꯅꯦꯠꯊꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ꯭ꯔꯥ, ꯃꯤ ꯍꯧꯒꯠꯂꯦ ꯈꯪꯕꯗꯒꯤ ꯈꯔ ꯃꯔꯨꯝ ꯑꯣꯏꯕ ꯃꯅꯤꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯄꯥ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤ꯫
Matam asida phaklang aduda tap napsinduna makhwang kolabi hanubi ama leibadu urakhi. Matau asi ubada ai mihunna se lekhibugum tawkhi. Phaklang lomda mamai onsinduna leirmba hanubi ado aina asumna leptuna leiba asida mamaido engolomda phatlauna onsilakhi. Matam asida aisu ngasai chakhumdagi pairakpa torch light aduna khudakta hanubi aduda thanjilami. Aina torch thanduna yengba matamdadi mafam ado ihang hangna leirami. Aigi mitnara masen marang oina chakhumgi mai anganba adudagi tholakpa oibagira haiduna isana khangjaramdi. Tawbutabu aina uriba sakpham adudi tasengna ahal hanubi amagi sakphamni haibisimadi khangjarami. Asumna aina yum manungda changlage haiduna lakpada kot marum aduda ngasaigi hanubi ado amuka aina ukhi. Handakti ai isada kainomanina haina khalakduna yamna thuna yangna hanna yenglamdana manung changlakhi. Aigi nupisu adum ningaidana tumduna leiramkhi. Aisu famungda changduna tumnanaba honarami aduga namduna tumsillami. Nong hek nganbaga ai isada maning mayar chatpa phawba yamna hangoirami. Yamna thuna akhang ahi amaga tanage haina sapyungna leplami. Aina imanabada haiduna khara hal oirap tawba amaiba ama hairakpadagi kauba chatlami. Amaiba adusu mahakti ahal oire makha tana laitingi thaba ase tawdre aduna ngamlaroi haina ahanbada hairakhi. Adubu aina kanna takmanbadagi lakpani. Asumna handakti amaiba aduna yengbada mahi mayai kallaba lai amana yum asida senaduna leire aduna maram oiduna punamak thoklibani. Tatnaba numit amada laithau tawdaba yararoi haina hairakhi. Yamna thunasu thauram pangthokhi. Asumna laithau asi pangthoklaba matung aina ipa amaiba aduda aikhoida yetliba lai asibu kari laino haiduna hanglammi. Adubu amaiba aduna pakhum adu mayek sengna khumbirakkhide adumak suru nairaga loisillammi. Makha tana hojik phawbadi karisu tawrukhidre. Aigi wari asi tabada akhangba mi yauragadi aihakna numidang aduda ukhriba ado karino haibado haibiramu aisu khangjaningduna hangjabani. Ngasigidi matang asida wari asi loisinjarage matungda anoba wari ama puduna laksage loinana channel asibu support tawbiyu mayambu amuk hana khurumjari.